ngasi sumyam Russia amasum Ukraine ani gi marak thokliba conflict sigi myam the latest update pijage myam loifum yeng tamine sena senel sigi make digi sumyam da hanma mukta thamjari India gi mahiroin Russia ga lanthengna ba Ukraine gi lanmi de yauri basi yaningai oide karti sidambram Tamil Nadu gi masagi sei kun ga mathoi da ngai riba mahiroi amana Russia na landarak pa lanthengna ba gi damak Ukraine gi paramilitary force ta yauksin khibagi thawong sing asi yaningai oidre haina Congress ki MP karti sidambram na phongdokre Russia ma di Ukraine gi thokliba conflict asi gi matang na Congress ki MP karti sidambram na warol piraduna haikibada atopa lebak sing gi civilian sing na Ukraine gi lan asida yauksiloi Tamil Nadu gi mahiroi adu Saini Rikesh Ravichandra Kawi Mak Russia gi lanmi sing lantheng na bagi damak Ukraine gi paramilitary force ta yaukre Kartik Sindambram na makata na haikibada masi yamna khudong thini oiba thawamani Ukraine gi lan asida mak oiba BUD tongali lan asida khoina US amadi European gi version sing ta duna leiri Russia gi version ta di aikoina lan gi mayukta dilei adubu lan matau karamna thoklibano haibigi matangda nakal animaki oina wa ta bigi mathoktai Atopa lebak ki citizen sing na lana sida yauksin basi ayha ki oina di yabang amloi Coimbatore dagi Muslim na amana Syria da satlaga Assad ki mayukta lantheng narabadi mak jihadi kaurodra Iraq da satlaga mak na US ki lanmi sing ki mayukta lantheng na batarabasu sapmana ba thawong oigini maramaduna India gi mahiroi amana Ukraine da satlaga lantheng na basida karigi damakta aikoina yagadori bano habigi wafam thamlakli Ukraine White Christian country amani Ukraine amadi Middle East ki lebak singi justmen gi scale asi matau karamna tongan ga dawri bano haibigi wapum thamli Congress ki MP asina makhata na haikibada center na mahiroi singbu makhoi gi medical education adu India na matau karamna makhasa thanga dagi haibigi matang na khanaga dabani kariguma mahiroi sing adu Indian Medical College singda accommodate tawdaba taragadi center na atopa foreign country amada makhoi bu mahima sing adu makhasa thanga dabani Mahiroi singi loan kokthok piba amadi singbada makhoi gi matam sangdok pibagi warep lauthoi loinana mahiroi singado atopa course ta makhata na mai tamthana bagi damakta arrangement of famtoi Indiana diplomatic ki afaba mari kaya ama lairi adubu mafam sida medical seat punama allocate tawba haibadudi khudong sadaba mayuknagani habi wafam thamli amaromdana Ukraine US ki biolab sing lairi basi Russia ra hakthengna threat ni United States ki lusing makhada Ukraine biological laboratory sing lairi basina Ukraine US na lauri ba thodang si pura hongdokre amasum Russia gi mafam da hakthengna threat oide haina Russian foreign ministry gi akhanaba mihut mariba na phongdokre haukiba February 10 de Russia na landaba hobu numit Ukraine gi health ministry na Ukraine sin mathungna lairiba biolaboratory sing da mari lenaba poktak pi khiba tarabadi lab sing adu mathau tawre haipatak pani amasum emergency plan laire habatak pani haina Zakharobana haiki asigumba lab sing si American military na biological lamda sangyeng tawbada sejinaba singni haina suman haiki masina Ukraine gi marai bak lepada US na kadai fawbu yauri habisida pura ahongba purakli Ukraine si Ethiopia nabagi khulai Russia bu namthanabagi khulai khakta natre aikoi gi lebakta direct threat su oide haina Zakharobana haiki Mamang da Russia na phongdokiba matungina Ukraine gi Lviv Kharkov amasum Poltava da khudong thiningai oiba infectious agent sing yengsinbagi thabak tawba lab kuntra henalai amasum asi US na lusingduna military biological program gi saru ama oiri hanis phongdoki US da Russia gi ambassador oina lairiba Anatoly Antonov na phongdokibagi matungina Ukraine biological weapon thingbagi convention thugaire haba wafam ama tholakpa yana lairiba sida US asiki hari US State Department ki Deputy Secretary Victoriana Ukraine da leiba biological lab singdagi Russian forces na material kya phangkidana ba US na honari haina phongdoki Ukraine biological research ki facility sing lairi masi Russian forces na control to no honara kadra haina aikoina nungnang ba pokli maramaduna Russian forces ki makhuta research material amata takhidana ba kamdauna thingani haibadu aikoina honari haina su nulena haikhiana su paus na makhata na phongdorakli amaromdana langoi salaba Ukraine gi Mariupol city da sana thaknaba wasilakli Russian forces na langoi sankraba Ukraine gi khanong pokta leiba
Mariupol city da sana thaknaba potlam gi supply numit humni gi khakta ngaire masigi matungna sara henbi gi phibam da laklaba yai haina Ukrainian MP amana phungdokre mama mapa Mariupol da laidiba MP Dimitro Godina phungdokibagi matungina city asida Ashiba Hakchang kaya marum laidi haina mayor gi office na pau pirakhi haidi amasum bom kana kapsilakpa maramna cemetery da satpa yadabagi authority na Hakchang kunthra go humdegi dama asauba mongpham tawkhre mangpham tawkhi amasum hithangpam city asigi lambida Hakchang kaya ta duna lei haidi haujikti misam singi mathakta amasum ingna signa leiba city singda carpet bombing tawbagi phibam upa phangle Mariupol gi Nongpok district ehaki imai pa lairi mafamduda military infrastructure leite eduga hanasu leiramde haina Ukrainian MP asina BBC da haki Prithvi gi hum subalanjau hawri haina nungsup leibak singna yabiyo amasum Polena Ukrainian Air Force MiG-29 fighter jesing piba pamlibadu United States na ayaba PBU haina MP asina appeal tawki forces ta yawba asi Ukraine masa kaya yamna siraba matungda no aduga sayolamada kaya yamna sigani haiba wang adu khaki makha polabani sahi marfugi mamangda Great Britain adugumba phirep lawkibadu ningsingli masi marueba phirep amani aikhoi khaktagi nate nakhoigi su aduga aikhoigi tungi damakta suni haina MPSC na nungsup leibak sing the lan yawnaba appeal tawki atopa paw amadana Russia bu terrorist state ni haina lawthonaba Zelensky na taksingkhre Ukraine da landaba ki damak Russia si terrorist state ni haina lawthonaba Ukraine gi president Volodymyr Zelensky na United Kingdom gi MP singna taksingkhre mana Russia gi mayokta sanction hena kansinanaba masum Ukraine gi atyasar wasi tekta kaidaba ohenbiu haina su appeal tawki masagi sai nifuga mari suraba Ukrainian leader sina video linki kuthangda House of Commerce da itihasik oiba mawna paujal pikhi माके दु लोइबदा पार्लियामेंट की मेंबर सिंगना लेखतुना इकाय खुमनाबो उतखि आइखोइना मखोइगी मतेंग निरी नुंगसुप लेबाक सिंगी मतेंग निरी अमसुम पांगबिरकपा कयागी दमक थागसरी बोरिस की मफमदा तौबिमल खांबु उसरी हाइना जेलेंस्की ना ब्रिटिश प्राइम मिनिस्टर बोरिस जॉनसन पंदुना हाकि रशिया की मथक्ता सैंक्शन की प्रेशर हेंगत पियो अमसुम रशिया सी टेररिस्ट स्टेट ने हाना रिकॉग्नाइज तौबियो आइखोइगी अत्यासरु असि टेक्ता कायदबा ओहेननाबो होनाबियो तौफम थोकपा दु तौबियो नखोइगी लेबाकी अथोइबदुगी दमक तौबियो यूक्रेन अमसुम यूनाइटेड किंगडम की मफमदा मतिक मंगा लेसनु हाइना जेलेंस्की ना हाकि यामना पुनिंग नुंगसीना पीखिबा पाउजेल अदुदा जेलेंस्की ना ब्रिटेन की लान मतम की प्राइम मिनिस्टर विंस्टन चर्चिल ना रशिया लनमिसिंग समुद्रदा अतियादा अमसुम लंबी सोरोकता थेंगनगनि हाकिबु वासकसिंग नहौनना पनखि अखोइना कैदौनुंगदा हलोय अमसुम अखोइ माइथिरोय अखोइना लोइबा फावबा लनथेंगनगनि समुद्रदा अतियादा अखोइना अखोइगी लेबाकी दमक लनथेंगनगनि करिगुंबा अमा हेक्ता तिंगलबसु अखोइना उमंगदा लबुकता समुद्र मपानदा लंबी सोरोकता लनथेंगनगनि हाइना जेलेंस्की ना हाकि अमरोमदना पुतिन ना माइथिबा यादबा लाने हाइना लौरी यूएस इंटेलिजेंस रशियन मिलिटरी ने यूक्रेन की मेयक चथरिबा लान असि माइथिबा यारोइदबा लान अमनि हाइना रशियन प्रेसिडेंट व्लादिमीर पुतिन ना लौरी मसिना मरम ओइदना मिसम सिबिगी वफम थौसादना लान हेने कंखलकपा याय हाइना यूनाइटेड स्टेट्स की इंटेलिजेंस कम्युनिटी ना थाजबा फुंगदोखरे यूक्रेन रशियन फोर्सेस ना माइथिबा कया नंगलबसु पुतिन ना मदुदा हनबा तौददुना यूक्रेन बु मिलिटरी अलायंस नेटो दा यावखिदनबगी दमक माकी कैंपेन सरुक अनि हेना कंखलकपा याय हाइना यूएस इंटेलिजेंस ना थाजरी हाइना नेशनल इंटेलिजेंस की डायरेक्टर अब्रिल हंसना कांग्रेसमैन हियरिंग अमदा फुंगदोखि यूक्रेन लान तौबा मतमदा माय पाकनी यूक्रेन असि मपांगन सोली फ्रांस अमसुम जर्मनी गुंबा यूरोपियन अलायंस सिंगना खुदोंग थिनिंगाय ओइबा थाबक तौरकलोय रशिया की सिटमिलोन असि सैंक्शन संगलोय रशियन मिलिटरी ना खजिक खक्तमक असियना नंगलगा यामना थुना मसुम यामना सावना माय पाकपा ngamgani हाइना थाजदुना पुतिन यूक्रेन कंट्रोल तौनबगी पन्नमना लंदाखिबनि हाइना CIA की डायरेक्टर विलियम बन्सन फुंगदोखि मांगना थाजरम खुदिमक लाले हाइबदु हौजिकति मे सेंगले हाइना बन्सन हाइकि ममांग थादा पुतिन यूक्रेन लंदानबगी फिरेप लौबा मतमदा मंगोना करी वखल फावबदगी तौखिबनो हाइबगी मतांगना मसुम रशिया की मयोक्ता नुंसुप लेबाक सिंगना पुरा सोइनाय हनबा मोंगदा सैंक्शन थमजिनबगी मतांगदा यूएस कांग्रेस ता वा खनरिबसी ngasi फावबद पुतिन ना यूक्रेन सथब लानगा मरी लेनबा ख्वाइदगी कुपथना येंगसिनबगी थाउदो ओइरि मसी पुतिन गी ओइना मसागी यामना लुथना मराल याजबा वाफम अमा ओइरि
अदुगा मार्क्स हौखिबा सही कया सिद हेक्ता मई हौदुना सागलकपा याबा मोंगदा पेंदबगी साउनिंगबा कया अमसु मसागी पांडम कया फंगनबा होनाबगी मसल अनिसी थमोइदा योखत्तुना लाखिबनि हाइनसु बंसना हाइखि हाइनसु पाउसना फोंदोरकली अमरोमदना असुमना हाइरि US na Russia digi oil import tawba lepkhre Russia da sell withdraw tawba akaknaba niyam thamkhre so hairi US na Russia digi thawgi polam sing pusilakwa athingba thamkhre haina official report amagi matungina fongdokli Ukraine gi president Volodymyr Zelensky na su US ki maikei digi Russia digi thaw import tawba leplagani haina laukthokibadu taramna okli hairi Marasida Russia gi oiba Ukraine landa sinbaga mari leinana sanction thamjilakhiba si thiengnanabagi damakta bank tagi sel lauthokpada akaknaba mongda athingba thamle hairi France ki president Emmanuel Macron su US ka puksel khoijal tinaba mong amada wari sanaraga Ukraine gi crisis asi sangtainaba puraknaba honaba ngamgani haibagi thajaba wafam su thamli France ki president Macron haikibada Russia bu malem gi oina asoba architecture amada yawhandaba thoklabadi tungkoinagi oina santi thamba haibisu oithokloidaba wafam amani maramasina Russia amadi Russia gi miyambu ikai khumnaba ngakna sathom thu haidi Russian foreign minister gi maikei gi pikiba warol amadadi Russia amadi United States ani asina Cold War gi matamda lairamba santi amadi nungsi sana laiminaba haiba principle aduda halaknaba wafam takshilibani Russia na Ukraine landa sinbagi laman khumbo oina US ki president Joe Biden Russia digi thaw pusinbada athingma thamle BP amadi Shell na Russia digi thaw amadi gas leideroi haina lauthokraba matung tarakpada president Biden gi wafam asi lakhibani Japan asu Russia amadi Belarusia gi individual kuntragani thoirom henbagi asset suspend tawkhre Japanese official singnadi Russia da oil refinery gi equipment sing export awamadi Belarus da general purpose ki weba posai sing pibada su athingba thamle nakala marom da Ukraine gi president Zelensky na su US na Russia digi thaw pusinba leplagani haina laukthokki badu Putin gi mathabak ta na thinba gumbani haina su thagatpa phongdokre haina su palakli amarom dana Ukraine gi nupi lanmi sing na Russia gi lanmi sing bu matam thinthadana surrender tawnaba khankhre Ukraine gi nupi lanmi sing na landarak liba Russia gi lanmi sing bu matam thindadringai da surrender tawnaba khankhre haina official report amagi matungina phongdokli Ukraine nupi oibi kya amana su Russia na landarak pada ngakthoknaba hotnariba sida saruk yari Telegram channel ki khuthangda publish tawkiba video amada Ukraine nupi lanmi sing kaya ama laiba asibu ngakthoknaba hotnagani haina wasakli Landarak liba Russia gi lanmi sing asi lai piduna okadaba nate maram maduna thinthaba tawdana Russia gi lanmi sing asi bu surrender tawnabagi wafam khanki Ukrainian gi nupi lanmi amana phongdorakibada Russia gi landarak liba lanmi sing adu kaptuna hatnabagi damakta sem saduna lai khankhre Ukraine gi civilians kaya amana su makhoi gi maraiba asibu Russia na landarak padagi ngakthoknana bu hotnagani haina su wasaklibani Haujik laiba asida lairiba nupi oibi kaya khudamoina hairabada politician oirambadigi beauty queen fawbuna AK-47 assault rifle fire lanthengna ba semsari haukiba sahi gi December thada Ukraine defense minister gi maikei order ama issue tawkibaga loinana lan gi phibam ama lakpa taragadi nupi singbu lanmi khalangadabani haibigi wafam phungdokhiba laikhrabani masagi sahi taraga nipan digi humfu phawbigi manungda leiba nupi singna lanmi khanba sida saruk yagadabani haibigi notification piri nupi lanmi oina khananaba pikraba list asida professional oiriba bank ki employee media personnel amadi restaurant gi staff masing singsu yauri mara asida Ukraine gi president gi loina binasu open letter amada Putin gi landarak li lanmi singasi lefandaba taragadi laiba asida safe oiba mafam amata laitre haina phongdokre Russia na lan gi plane singna bomb thadarakpa amadi missile attack sa tharakpa sina maram oiraga war zone gi nanthoktu senabagi damak miyoisa kyana lanjenari Ukraine gi president Volodymyr Zelensky gi loinabi Olena Zelensky na emotional oina ikhiba sithi aduda Russia na landarakpadagi mang taklibi sing adugi maramda su nahona na pankhi Putin gi landarakli bilanmi sing asi lefandana taragadi leba asida sapagadaba mafam amata laitre maramaduna landarakli bilanmi sing asi lefanbagi tangai fadaba lai Putin gi nuclear plant tawgani haina ki halibasi malemgi mafam amata da safe oiba lairoi habigi wafam su maki sithi aduda iri haina su pawksina su phongdorakli amaromdana asumna palli Ukraine gi halaklaba Indian mahairoi sing Gulf Medical University da lemna seat scholarship pigani Russia na Ukraine landari basina maram oiraga laiba adudagi halakraba Indian mahairoi sing
UAE da leiba Gulf Medical University asigi admission policy amasum merit criteria adu yumpham oiraga lemna sit amasum scholarship pigani hari university asigi dedicated admission counselor na makoigi reminder course paper work ki mateng asum smooth transfer visa amasum laifam safam pibigi matang na athubu warep ama lauragani hari University asigi maikedi fongdorakibada asiguma luraba tanfam asida Indian singbu mateng pang baibasi ekwegi thauni University asigi admission policy matungina health professional education da makoigi apamba sing khanba yabaga loinana medical degree program singda makha tana tamthabagi khudung sabase pigani Gulf Medical University asi English amaga samapan maudraga nipanda linkhat kibaga loinana multi business conglomerate thamba group na manage tawbani amasum university asida medical education healthcare amasum research ki tuan khudong saba kya su leiri Thambe University Hospital, Thambe Dental Hospital, Thambe Physical Therapy amasum Rehabilitation Hospital su University asigi campus da leiri Ukraine da lan gi setil mayuk nari basina laiba adudagi halakraba Indian mahairoi sing aduda University asida admission gi damakta admission gi director Silikosiga direct oina helpline at gmu.ac.ae da direct oina pau phone bi yagani hairena su pau sna phongdorakli amaromdana Ukraine UN mission da yauriba lan missing withdraw tawraga Russia gi mayokta lan thengnabada sijinaga dawri Ukraine UN mission da saliba makhoigi lan missing kaukthok Russia gi mayokta lan thengnana ba sijinaga dawri haina official report amagi matungina phongdokli Ukraine UN peace mission da thariba lan missing adugi manungda helicopter na singbasu yauribani amasum Africa amadi Europe na singba lebak singda santi ngakbada sijinaba UN gi peacekeeping mission da thakibani haidi local Ukrainian media na lebak poponumita phongdokiba wafam amada President Volodymyr Zelensky na UN peacekeeping mission na yauriba lanmi amadi officers sing adu halaklaga Russian force sing marakta lanthengna bada yaunaba khangan khrabani UN peacekeeping mission taruk Ukraine gi lanmi personnel sahumrom hena tharabani Ukraine na thaba khwaidigi chawba contingents asi Democratic Republic of Congo da mathau tawribani Ukraine peacekeeping mission adu da thariba duda helicopter nipan amadi aviation unit ki members ani gi yankai amasu yauri mana hakibada UN gi peacekeeping mission da saruk yaribu lanmi sing adu maramdam Ukraine halakna bagi notification thokre Mali South Sudan Cyprus amadi Kosovo na lusingwa mafam singna Ukraine gi lanmi sing adu mathau tawri Democratic Republic of Congo da mathau tawriba Ukraine gi lanmi sing adu matau karamna halakada bano haibadudi sapsana phongdoktri hai maram asida Ukraine gi Kiev manakta nakna leiriba town singda Russia gi lanmi singna lepa leitana bomb top kapsilakpadigi Ukraine gi civilian singna lanjenakre Ukraine gi capital Kiev manak nakna leiba town kyadagi civilian singna park sana lanjenare Ukraine Russia ga pung taraga nithoi gi oina war zone adugi lambi taruk 6 fair yanabadi laikre masi oiduna su Russia na lepa leitana bomb top kapsinbagi thawong makha tharakpana marum oiraga civilian sing misi mina thogali amasum Severo Donetsk nongpok thangba sarukta Russia na bomb kapsilakpadigi civilian tara sire duga Kiev ki manak nakna leiriba Melinda miyoi manga su sire hari loiselakpoi na tentak bang khatanga mayam na thamjaramge Poland na MiG-29 fighter jet sing Ukraine na thagi haibada United States na yakidre Poland na leba sigi MiG-29 fighter jet sing Germany na laiba US air base sijinaraga Ukraine na thagi haina offer tawkibada United States na yakidre proposal aduna NATO alliance apumbada khudongsa da balakhanggani hairadun offer adubu US na reject tawkibani Ukraine gi president Volodymyr Zelensky na Russian forcing thengna bada ma ki lebaki air force ki mapangal hengat hanana ba henba war plane sing pirakna US amasum Europe ki lebak sing hanjin appeal tawkraba matung khangaudana lebak poponumita war sona wafam si haudorakibani Poland gi swim amada proposal Tauribadi Russia na saba MiG-29 fighter jet sing Germany gi Ramstein da leiba US base amada deliver tawraba matung plane sing adubu Ukraine deploy tawbani toigom sung Pentagon gi spokesman John Kirby na haki maduri US NATO gi base amadagi Russia na contact tawriba Ukraine gi air space ki jet sing paisin basina NATO alliance apumbada khudong sadaba kya lakhangani issue sigi matang da ikhoina Poland amasum ikhoigi NATO da yauriba misam singa makha tana khigani toigom sung Poland gi proposal asi satnaba yagani haina su ikhoina laude
Kirby na makata na haiki madudi Poland gi thorang sina kari kana ba purakadagi haibise akoina khangmangamde February 19 na lan hokibadigi Ukraine gi Air Force ki ayamba saruk tekta kaidana lairabasu Ukraine amasung Russia animak amangata sauna nangli amasung makhoi gi manungda amatana leba asigi air space control tawde Ukraine gi Air Force ki fleet ta Soviet matam gi malaba MiG-29 amasung Sukhoi 27 jet sing amadi khara lumba Sukhoi 29 jet sing yawi plane sing asi Ukrainian pilot sing na ahenba training yaudana khudakta pairibani Ukraine nungsuplonggi misang sing da military jet sing supply tawrakna ba leptana appeal tawrabasu Kiev the war plane sing pibasida khudong thiba nangba yaba phibam kya lei hairi Russia gi maikei digi Ukraine gi Air Force pu mateng pang ba haisi Moscow gi miyengda conflict adura saruk yari bani haina lauduna supplier sing gi mayek to khut halakpa yai haina Russia na warning tawkrabani Ukraine da offensive khulai sing pishin bagi warep khudima NATO member sing na mot amata oina laugadabani haina Poland gi PM Matthews Morawiecki na phongdoki haina su paus na makatarakli adu hauji ko ina di mya matang se nu sinjarage masum pathok sa gibida soi ki balan ki yaur se myam ngapi gani matam ge ba maru be pauk sing myam de lep laitan update pi jara ken su channel se gi mekeri thamjari and thank you